ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯋꯥꯏꯈꯨꯗꯧꯅ ꯆꯤꯡꯊꯅꯔꯒ ꯂꯩꯕꯥꯛ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯅꯤ? ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯂꯩꯁꯤ ꯂꯩꯕꯥꯛ ꯀꯟꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯜ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ. We should be united. ꯆꯠꯂꯤꯕ ꯏꯁꯨꯁꯤ ꯀꯔꯤꯅꯣ, ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯨꯡꯁꯤꯟꯅꯕ ꯑꯃ ꯆꯪꯉꯤ. ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁ ꯑꯝꯇ ꯂꯩꯅꯗꯦ ꯁꯤꯗꯩꯗ. ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯁꯤ ꯍꯥꯏꯕꯁꯤ ꯄꯔꯁꯣꯅꯦल ꯏꯟꯇꯔꯦꯁꯔꯣ? FMR ꯀꯛꯊꯠꯁꯤ ꯄꯔꯁꯣꯅꯦल ꯏꯟꯇꯔꯦꯁꯔꯣ? NRC ꯇꯧꯁꯤ ꯍꯥꯏꯁꯤꯕꯨ ꯄꯔꯁꯣꯅꯦल ꯏꯟꯇꯔꯦꯁꯔꯣ? ꯗ꯭ꯔꯒ ꯄꯣꯄꯤ ꯃꯌꯥꯝꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯤ ꯃꯥꯡꯍꯜꯂꯛꯏ, ꯃꯁꯤ ꯊꯤꯡꯁꯤ ꯍꯥꯏꯁꯤꯕꯨ ꯄꯔꯁꯣꯅꯦल ꯏꯟꯇꯔꯦꯁꯔꯣ? ꯄꯔꯁꯣꯅꯦल ꯏꯟꯇꯔꯦꯁ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯗꯩꯗ. ꯁꯤꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5 ꯁꯨꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯁꯦ, ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯔꯤꯕ ꯄꯥꯡꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯃꯇꯝ ꯑꯃꯗ ngasi na khoi koina wari baje lakadaba mirona celebrate tawgadaba adugumba thabuk tuning ngasi koina tawris kalam na bagi aigi thika gi nate birena bisoji na thika amata na rubai pesa lok thu am hebagi nate besrug lunch irangs lamma mogi mingda pata tar me hebai nate ba Leivak sibu kamaina kangedege. Yes, suggestion pibio, advice pibio. Kari kane. Birena Delhi satta ba CM na Delhi satti do mayum mai chak pagi. Mi ma mang bagi leiding ida kamai sattu ino ma nungai na moi ko na khanbi bi mota. Ai khoi gi mai tai marak tagi karem nai ne kaubi rak na satri ne. Wai khu gi kangbu. Singda tagi da honor ga leiba. Karemna the kid honor labor, positive way wakan can be sungam. Other than my labor support cani. I quite punch please. Nasi